MSTV meeting tabi besingbo nomaiteng kunde soina taram oksari maraki pau miyam da pizari state lengak na koki MLA singa tangdu leitaba purakna ba wari shanaba haure hariba wafamasi Manipur miyam gi mamita utjai bani haina ima gi maira gi ko media coordinator Palungbam Rani Balana Fongdokre ngasi Manipur Press Club ta pangthokiba pau inform mada wafamasi fongdokladuna Rani Balana hai India government ga peace talk tongnakraba UNLF Pambai group ki miyoi ahum NIN na karamba wafamda amadi kari maram gi fajelibano thawong asina Manipur gi miyam amadi mama oibi singna India amadi Manipur lengakta thamlamba thajaba pumba mangle peace talk agreement tawkraba group amagi miyoi singbu phaningba matamda faba tarokliba sina hojik thokliba lan asi thengnanaba thoklakliba yumda ngasi fawba tuba fangjadraba khunga liba miyoi singi laibak na kadomdano lengang asna khunga liba miyoi singda onjinduna koitan tanabagi thabak tarokliba si mama bising na termini yengduna laithokloi haibasi lengang na khangbiu lonena privilege and ethics committee gi warepna separate taliba MLA taragi mathakta makhogi maral puthokpa ngamjingai cherek asida MP election taungnabagi notice thorokliba asida Manipurgi miyamna mahoksa gumbot ki damak party gi mingda icham chamchaba micham miyambo aranba maikida pubiga no haina so fongdoki ganudam MLA taradu yam makho phongna lorokpasi Manipur macha moina lenga sidi yawri punamak singsa amuba kalitation mani hayani amuba kalitation mani taseng summa bani masimatang ga prajada khangan biyo bapamse thamjage laibak masa oiba iramda musunga iba ifuruk ijati da nataka Manipur su kalliba isa singdu ko kam tanare ka phaba phaninga matamda phaba phuninga matamda phuba masigi sanna bisa makha tana sata bilakan kadikum sata bilak taragani mama oiba singa lemna khathara mama oiba singa tumina leiba ngawai se ngasi lenga khangbiyo masimatang appeal tawse lenga Federation of Civil Society Fox के प्रेसिडेंट की फॉर्म पूरीबा थोइदिंगजम अनिहार की युमदा सकंदबसिंगना बॉम नंगसिलमले लाइवफबदगी पुखायौद्रे थौदोसिंगना नुमिदांग पोंग मापन खरा हेलकपदा कोंबा खेट्रि लेकायदा लेबा TH मनिहार जय हुमफुमरी अपोकपा लेखिद्रबा हिराचंद्रगी युमदा थोखिबनी लाइवफबदगी बॉम दो पुखायहौदना महाकी सुमांगदा ताखिबनी हाइरी थौदो तुफमदा इरबुम पुलिस की टीम लाकना यंगसिनखिबगा लोनना बॉम स्क्वाड लाकना पुखायहौदबा बॉम दो असोय ngam yauduna laukhotki थौदो अदुबु यानिंगदबा अमदि पेन द फोंदो अदुना TH मनिहार नाहाय लेबाग असि याइफनबा थबक थौरम गिदमक चेंज तोंजरिबा अमदा सुमने अटैक चथरिबा सिंग असि लेबाग नुंसिदबा मियोय सिंगनि हाइना लवी मरेबाग मरमदंबो नुंसिदबा मियोय सिंगदि लमदम असिदा लेबिरनु हाइना पेन द फोंदोरकली इंजिलिबा बोजी एरर पुम मापन गमदनी sai chingna bam di sumlai hrenung doram che kai sida car khogi ama torkan da hangamen hai ayum je da moi changam da ba da nungai jara hai ma chakiana adagi ai kai no ne na khan laga lai bane du bai chang khogi yumbure bi hai tare nogi khogi nupina mapanda khogi koli kheng ma ji washroom changa thorpa kan da kor chen thal lai na to kan yeu kan da bom male na mana bom jin la rok adu bai na chen thora lai ba ka da thorpa kan di lai ram dre gari du ma thawur ki ba awam da thawur ki bagi signal ma pet phangawi sina tan da thoidok pa leite adu bo sigumba akhoi ma sem gi marakta Manipur kanji Manipur thuai loi si maitai khonai kanjena khanba wakhalon oiragadi suma thabaksi nolo ne ingonda tawrisi hoi ai di thokre noina soibetagi thoga jo moina maduma matung da thon bi ro to patu tawino imalai ba nu sibata aragadi imalai ba ke thabak tawbiu imalai ba nu sibata aragadi adom Manipur je thadoga karai da no sakki go ra ba wafam jima thamjana Mirakta bom langsinbiganu micham prajada aki khang pibiganu haina ngarang kongba khetri lekaida bom langsilambagi mayukta wakat mpham chathakre kongba khetri lekaida leiba Federation of Civil Society Organization Fox ki president ki form puriba thoidingjam manihagi yumda sakangdaba singna ngarang bom langsilambabu yaningda phungdoktuna Sunlight Library Club amadi kongba khetri lekai torban nupi lamjinglup ani na sinduna kongba khetri lekai da chathakiba wakat mpham aduda saru yakibi kongba khetri lekai Torban Nupi Lamjing Lup ke Secretary TH Sholosana hai
lamdam asigi lupsing amata oina punchinnaba amadi leibak asibu kannaba hotnariba mioi amagi yumda atamnana bom langsituna aki khangna ngalibagi maram athubada sengdokpi u mi kunga ta mafamda asigumba thawong chathabana makhuna nungaitriba mi adu khakta natana akobada leiba kaya su sokpa panba nangadoribani haukiba chahi gi me homdagi haurakliba Lana sida maikaya songi maya paibi singna lan ngak liba kaya bu puning thawatna mateng pangtuna lakpani asigumba thawong asina aikogi wakal maning halanbagi maram ama ohele maram asina asigumba thawong asi matungda mu hana thokhanbigana fongloki wakal infamadu da gan amadi bom culture lepu yumlakta bom langsilamba yaningde leibak miyamgi damak chen chongjariba miyoida aki hang pibiganu haiba placard kaya supply ki haiba thawdu asi ngarang numidang pung 8 tarakpa matamda kongpa khetri lekai da leiba th mani hagi apokpa laikhidraba hira chandragi yumda thokibani laibak phobadagi bom do pokhai haudana mahagi sumangda takibani hari koi maina paibi myam no moi gi damakta mateng pangdana la aga kari gi damakta yumlakta bom top langjalaminoba soka doise aigi mungdu khatana teba surrounding da leiba mayam dasu adegi aigi akoi da leiba mayam dasu loina soka doineba madu mokoi gi pokta kainta leibidra bra second thought leibidra bra sima ga hangjaningeba ado amato oina punjalaga akoi je defense tawminarjena question chanjari neba akoi mayam ju moi gi damakta support toineba kari gi damakta moina pam dribano adumasu athuba matamda pakum pamena aina media gi thongda appeal tawjari Tumukho Moirang Purel Amadi Ithamgi Akobada Nung Lingoi Pikna Honbaki Thabak Tawriba Tata driver singdagi listing nipandagi tara fawba illegal oina lawduna sinmising otpire namna tax lawbagi thabak lepiu haiduna ngasi maike dongi meira paibisingna yaninda bikhongcha chatkre ngarang tumukho Moirang Purel Amadi Ithamgi apun meira paibisingna lengoi pek liba tata driver singdagi puba thangba ngamnaroi daba loan yadaba tax lawbiganu miyambu otkanu thabak ningtamna suhanbiu tax Lawbada Marilyn Nabasing meeting Jangbiu Haiba Banner Padna Moirang Purel Community Hall the Hotna Pamadugi Akobita Kongchat Kre Rally Saru Yakibi Mera Paibi Chingakam Swasini Nahai Kun Ahomasigi Muising Ayamba Nung Lingoi Peklega Hingnab Honabani Masida Nung Lingoi Hontok Honjin Tauriba Tata driver Singdagi Lonia the Mong takes Laudna Awabi Baktibani Tata driver amadagi lupali singni pandagi tararom illegal tax kongali masina maram oidna sinmising awaba oire Manipur da thokliba irang asina maram oiraga awaba mayok naribani masida amuk tax kaya lorok pasna imung manung hingba ngamdabagi fibam yawrakle asigumba tax lawbagi chanabi asi athuba matamda lepiu tax lawba tawbiganu thawong asi lepnaba marilnaba singnasu midyeng changbiu karigumba makha chatharagadi akanba khongjang changsilakpa yai haiki nung lai ngoi nia ga hinjabani sa isu mayam je nung lai ngoi nia ga tata thobuna thoba lai ngoi subuna suba nung phunba tawraga hinjaba pusini adubo asuk do na hinga lai riba pusi sida nung lai ngoi khara sujaraga tata dai bajing jina tata da hapaga thawraga sasaba sida gari tata amada moina lambi da tax lawbada tata amada lupali sing tare nipan change sumaina moina tax se adum lawbi raga lai bataraga di khom warang pe ithangir paja jinja khoi kamaine hingwa habno akhoi adum suda bida kangaga siro habra India lenga ka pistok tawkraba UNLF ke pambaina luchingba mi home NI na fajin kibado athoba matamda thadora uhaiduna ngasi nongpo inkol new chekonda wakan fam kre wakan famedo peace and reformation committee Manipur sinduna pangthokibani mifamadu dalamda madongi miyamna UNLF pambai group ki fajin kibalan mi home condition amata yawna thadopiro haina thaba plekasing sizinaki loina fajin kiba mi home condition yawna thadora uhaiba kholauki asulauki Wakat Infamaduga Mailina Peace and Reformation Committee Manipur President Thoksom Basanta Nahai Lamda Masigi Lalolup Ama Oina Leramba Pambaina Luchingba UNLF ki Thaumibu Peace Talk Tawduna State Lenga Ka Yanaba Puraki Piba Masida Makoibu Paba Ponba Tawba Haibasi Peace Talk ki Wahan Thok Lehendabani Masida State Lenga na Khangdi Haiduna Leshinba Yaroi Fajin Kiba Mi Home Condition Yawna Thadora Katabni Haina Sopongdoki Asigumlaba Ningtam Lani Oina Lairamba Mirot Oina Lairamba Adubo Santi ki wari sana siena Kokto Akanda Wadi sana bigi namada Amuk Yana Chiema Santi ki wari sana de Hairaga
ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯕ ꯈꯨꯠꯂꯥꯏ ꯊꯥꯅꯗꯕ ꯍꯥꯏꯅ ꯁꯥꯟꯇꯤꯗ ꯄꯤꯁꯇ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝꯕꯨ ꯐꯥꯖꯟꯕ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ Director of Craftsman Training Manipur Joint Director bu court na suspend torokpada yaningde department asigi feeder post ta niyom chumna karakpa Joint Director khaktamak accept tawgani haina Industrial Training Institute ITI gi department tarama thoina yaningda ba phungdokna boycott tawkhre khongjang aduga mai lenana all Manipur government ITI's employees ga Union ki President L Dinesor na hai feeder post leriba line of promotion da mathang manaw naina lakadaba muising MCS cadre oina hapilakpa sida nungainadaba leibana makhoi mayokta court case ama tawkhrabani chahi asigi hawkiba February 9 da court ki order matung ina suspend tawkhre lakadoriba April gi 12 da court hearing tawgani amaromda nauna lakliba joint director asina transfer posting file work pumnamak niyom kaina tawrokpadagi boycott tawbagi khongjang achang silakpani amaromda staff singna pamliba pandam sing asi athuba matamda mari leinaba singna yengsinbidrabadi mahairu sing like tak patokna Manipur da leriba mahairu sing lop singa question naduna makhal makha kaya gi khongjang kaya changsilakpa yai haina su phongdoki court order na suspend tawe atu matung sida mogi hearing se April tantra ni makata na mulai riba sigi marak sida koi gi nong lakri ba joint director na koi gi department sigi transfer and posting file wang na sing subu mayam se mathang mathang to podagi masi niyom ma di kai re haidana koi gi sai gi staff mayam na all koi gi IT tara le riba sigi staff sing na punjin naraga masi je koi lakadori ba joint director sida koi na sai gi koi gi boycott to wa na haina raga ngasi se koi pangthuk sabani IT taramatoi amadi function Makata se sindoki hai targadi tai makata na court order se ayaba leitri bobuta makata na work sum tawagadi apai makata na kam pungjung jangin narkani larik ta lecture kani amadi sakra sinji lo na saksan me am involve to ko sian le Malem sida leriba thawai panba singna chaw haiba yaroi daba jana thakna polam sing anganwadi gi angang singda pizza pithakna ba department na pitharakli haina Bharatiya Mazdur Sangha gi President El Sana Tombina phongdokre wapam masinga si anganwadi workers singi chahi 35 fawba thabak tobagi ayaba India lengak na pikrabasu Manipur da masibu thabakta onthokna leiba thawng adubu yaninda phongdokna North AO sida leiba Social Welfare Department da anganwadi workers singna protest athakiba duga mailena phongdokibani Sanatobin hai anganwadi workers si chahi sang na kathokpa amaga loinana thabak tawduna lakpani masibu puning thawgatpa oina anganwadi workers sing chahi 35 phawba thabak tawba yanabagi ayaba pinaba mai leinaba singda taksinduna laki laibak fabana India lengak na chahi 35 thabak tawba yabagi ayaba pirakhi adumapu Manipur gi oina ngasi fawba chana handana thamli Manipur gi ori piba masida department da kok sahaningdaba maramna ngasi fawba Anganwadi workers singna wa amata ngangna lakhibani hojik Manipur gi anganwadi singda tawriba thawong asidi kalingai matamda sijinaba yaba sijinage solaba matamda free da thadoki haibani masimak ta chengna laibak thibani haireduna chahi sangdopagi oiba chayetnaba lairinga chirak asida anganwadi gi ojawarpa vacancy sing mensinbaki thabak tawbiganu haiba wafam thamki Lonina supervisor lobo matamda chahi kundagi kontra fawbagi experience leiraba masagi qualification leijaba Anganwadi helper singtagi chada yankai lobiu haiba wafam su phongdoki Anova angalwadi loba matamdadi senja thumja corruption adati mati wangba lebang ni Manipur ni aduna marang marakanda laiba sing chahi hompu sidi loi lokthokpa moina base tawi haitena haitaba khoi se moina dipisi tar logi banatro loba kanda haite khangba khoi kari gi lobi banoba moina lobi gi ba khoi di akhoi toya ba agi right di phangdi ba akhoi sidi bok chara helasu akhoi khongjang sanction gi na koi lepsai aduna maram moina akhoi na amuksu Manipur state Mixed Martial Arts Authority of Manipur MMA Manipur ki affiliation makhada Aztecs Fight Studio BD Road Imphal na MMA trial selection pangthokre ngarang March 13 ta pangthokiba MMA trial selection asida punna MMA sanaroi nifuna saruk yakibagi manungda sanaroi kunmari selection fangkre selection fanglaba sanaroi sing asina lakadoriba megi tayetagi tarani soi fawba numit mangan jathagadoriba National MMA India Championship 2024 Chhattisgarh gi Raipur city da Manipur state represent tawgadori selection fanglaba sanaroi singda Aztecs Fight Studio Manipur na yaifumango pibagalonina lamdam masigi miyamna makoibu thawna hapiu phongdorakli
ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫